Hello everyone, welcome back to my channel Rumita's Lifestyle. Mayam friend ngasi ai video ama puna la aina leiba mafam do ai share tawjarake ko aina leiba mafam do uthalake ngasi ko kaida leige habdo kamai tawge aina leiba jum do the egi surrounding maningi mamangi area do kitang utlake ko lagi keno kuire su video upload tawdaba ai su kitang masa nungaite angang su masa nungaite plus wo maintain gi ai su thaba katang chilli office ki work from home ni haira su gamna hajikti khara busy oi ya baduna ai upload tawba matam do leitaba kitang dai ngasi di sunday ni haina ai ngatang angang tumi duga tumi siga ai video sage tawbani video semaga kitang thangat ke kuire thangat taba ai su ai ai makhon ju yadre mayam do keno tawbiu taba nungai ta soba dum taraga subscribe to biramu share to biramu like to biramu lok thumba ge kon je pura block oina leire khanau se so please guys sir jeng asiko mayam se ai mapan da thoga sina gate leire sina main gate le sanang lamben ai kona mapan da ulaga area do mayam mapan da chalaga uthalake ngasi di ularoi ke ko ngasi di akana leiba jum se oina dum ulala age dai sena maning ni to moi color handa ti tha ba gi kitang di bright to lai da hodung ama sel meow meow dai sina ising sigala e motor singhalaga dai gi agi macha kha siga alai ba garden khatang aina sem gai tawi regular di jengwa ngamdre sina aloe vera sina kai ashok plant dagi sena mayang to ni kai dim maroi mayam tha bane ba loi si gre se katang hauri dagi se su mayam katang ngonda aigi nakupi se je ngone yenam se katang haibi ramone kamai tawraga phadoi no ana aina mayam mara di purak pa loi si gana se katang phale ti gating di sing di hai bane ba chaw khatre sena pudina dagi nim panbi achauba masu laisiga luagi sina akoi mandir mayam gi mandir amalai mahadev ki mandir ganesh ki mandir taisena egi sigai changaga ba dining room lagi living room pha ba ina lok to sana thame harikti dai mayam ulalake ko jum si design ama tan loi sumai ni design se lai ri se taki se lai de se la thong lai de la chala si mayam ula lage sigi area sina sigi living room ni ai se living room indoor plantation ama thare si living room sena ai TV leire siga dining table leire the indoor plants kara thare dagi asunda ina mandi thamme te angangi sliding ga kai kama siga ina chak thonga siga mana siga sanana leiba sini mayam ai jum macha ai mathak sidi ko mayam ai uthala roige sina common bathroom ama leire ko sige siga common bathroom ama sena basin sink leire tagi si macha kha mathak tadi angang tumbani na ne mayam mai ka roige uthala roige next video da I hapa ge ko ai gi sina money plant ama ina sige siga sumaina thaba tagi OTG macha amaga dagi grinder ga rice cooker ga singi chaka ai ola ba jege ai sangom phamana tumda dai semeba dai mayam si se kaino ne ai gi khini ngasi aina haptan na thamba aina hap ma thamba do tan hauraga ne khara leiri aba manung da kha to na leiba do tan no to sanni na thambani sini mayam ai gi takumacha dagi aigi si manti se leire dining table gi sa ina utpado si gi thong te ina lok to salab
Jadi mayam sini egi so ngasi nasi video sena loisalage mayam